ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯑꯣꯏꯅꯥꯝ꯫ ꯑꯣ ꯏꯃꯥ ꯇꯥꯗꯕ꯭ꯔꯣ ꯃꯁꯤꯕꯣ? ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯅꯥꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯤꯅ ꯇꯥꯈꯤꯅꯦ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯗ ꯈꯣꯟꯖꯥꯎ ꯊꯥꯗꯔꯤ꯫ ꯃꯃꯧꯅ ꯁꯨꯃꯥꯡꯗ ꯂꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯅꯤꯡꯗ ꯊꯣꯛꯂꯨꯕꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯂꯩꯃꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯂꯩꯃꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯕꯨ ꯀꯧꯕ꯭ꯔꯣ?" ꯆꯥꯏꯕꯤꯅ "ꯍꯣ, ꯉꯁꯥꯏꯗꯒꯤ ꯀꯧꯖꯔꯤꯕ ꯑꯁꯤ ꯅꯅꯥꯗꯨꯕꯨ ꯇꯥꯕꯤꯗ꯭ꯔꯕꯣ?" "ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯏꯃꯥ ꯀꯧꯕꯕꯣ?" "ꯆꯠꯂꯣ, ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯨꯝꯈꯠꯂꯣ, ꯏꯔꯨꯖꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯂꯀꯥꯟꯁꯤꯗ ꯑꯏꯪꯕ ꯏꯁꯤꯡꯅ ꯂꯨꯖꯍꯜꯂꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ?" "ꯏꯃꯥꯕꯨ ꯏꯃꯧꯗ ꯑꯏꯪꯕ ꯂꯨꯖꯧ ꯍꯥꯏꯕ꯭ꯔꯅꯦ?" "ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ, ꯅꯁꯥꯅ ꯈꯪꯅ ꯏꯁꯤꯡ ꯂꯨꯝꯐꯝ ꯊꯣꯛꯇ꯭ꯔꯣ?" ꯂꯩꯃ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ "ꯍꯣꯏ, ꯏꯃꯥ ꯂꯨꯝꯕꯤꯔꯛꯑꯒꯦ." ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨ ꯐꯩꯖꯥꯎꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯊꯟꯇ ꯈꯜꯂꯤ, "ꯑꯣꯏꯔꯔꯣꯏ, ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯐꯅ ꯁꯦꯝꯗꯣꯛꯇꯨꯅꯁꯨ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯗ꯭ꯔꯦ꯫ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯊꯦꯝꯗꯨꯅ ꯍꯥꯏꯕꯅꯤ, ꯃꯁꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯏꯃꯥꯁꯤꯗ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯟ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ." ꯋꯥꯈꯜꯂꯣꯟ ꯊꯣꯛꯅ ꯊꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯏꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯏꯕꯤꯅ "ꯅꯨꯄꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ." ꯐꯩꯖꯥꯎꯅ ꯍꯣꯏ, ꯏꯃꯥꯁꯨ ꯀꯧꯔꯣ, ꯄꯨꯟꯅ ꯆꯥꯔꯁꯤ." ꯆꯥꯏꯕꯤ ꯁꯥꯎꯔꯤ ꯇꯧꯅ "ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ, ꯃꯇꯝꯁꯤ ꯊꯦꯡꯈꯤꯅꯕꯅꯤ, ꯍꯣꯔꯦꯟ ꯀꯣꯟꯅ ꯃꯥꯏ ꯆꯥꯖꯅꯤ." "ꯅꯨꯄꯤ, ꯅꯪꯁꯦ ꯏꯁꯧꯗ ꯇꯧꯔꯒ ꯂꯩꯗ." "ꯏꯁꯧꯗꯣ ꯇꯧꯗꯅꯕ ꯅꯨꯄꯥ ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯕꯤꯕ꯭ꯔꯣ?" "ꯆꯩꯅꯤꯕ ꯋꯥ ꯉꯥꯡꯒꯅꯨ, ꯆꯠꯂꯣ, ꯆꯥꯛ ꯊꯤꯔꯝꯃꯨ, ꯑꯩꯁꯨ ꯂꯥꯛꯑꯒꯦ." ꯐꯩꯖꯥꯎꯁꯨ ꯆꯥꯛ ꯆꯥꯔꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯂꯩꯃ, ꯐꯩꯖꯥꯎ ꯑꯃꯗꯤ ꯆꯥꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤ꯫ ꯆꯥꯏꯕꯤ ꯑꯁꯤ ꯃꯁꯥꯒꯤꯗ ꯈꯔ ꯈꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏꯍꯧꯔꯗꯧꯕ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯃꯤꯇꯥꯗꯨꯅ ꯃꯅꯦꯝ ꯑꯁꯤꯕꯨ ꯑꯣꯠꯄꯤ ꯃꯔꯝꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯃꯅꯦꯝꯒꯤ ꯃꯤꯡꯗ ꯂꯩꯕꯁꯤ ꯃꯍꯥꯛ ꯄꯥꯝꯗꯕꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯕꯁꯨ ꯊꯑꯣꯏꯅ ꯇꯥꯕꯤꯗꯕ ꯑꯁꯤꯅ ꯃꯥꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯆꯥꯏꯕꯤ ꯃꯅꯦꯝꯒꯤ ꯆꯥꯛ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯅ ꯊꯤ, ꯑꯗꯨꯒ ꯃꯥꯒꯤꯗꯅ ꯆꯥꯛ ꯑꯗꯨ ꯄꯨꯈꯝ ꯊꯟꯅ ꯊꯤꯗꯨꯅ ꯆꯥꯔꯤ꯫ ꯂꯩꯃꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯊꯤꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯏ꯫ ꯆꯥꯏꯕꯤ ꯆꯥꯛ ꯑꯗꯨ ꯊꯨꯅ ꯆꯥꯕ ꯂꯣꯏꯁꯤꯟꯗꯨꯅ "ꯏꯃꯥ, ꯆꯒꯨꯝꯕꯁꯤꯗꯤ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯐꯦꯡꯗꯣꯛꯑꯝꯃꯣ꯫ ꯑꯩꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯒ ꯏꯁꯥꯁꯤ ꯋꯥꯔꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯒꯦ." ꯆꯥꯏꯕꯤꯗꯤ ꯃꯈꯨꯠ ꯑꯗꯨ ꯄꯨꯈꯝꯗ ꯖꯣꯔꯣ ꯍꯥꯝꯖꯤꯟꯗꯨꯅ ꯃꯈꯨꯠ ꯃꯆꯨꯝ ꯑꯗꯨ ꯐ꯭ꯔꯪ ꯀꯜꯂꯒ ꯃꯤꯉꯣꯟꯗ ꯆꯣꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯟꯊꯗ ꯊꯣꯛꯈꯤ꯫ ꯃꯃꯧꯒꯤ ꯃꯇꯧꯗ ꯂꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯁꯨ ꯃꯍꯥꯛ ꯄꯥꯝꯗꯦ, ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯃꯧꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯊꯤꯟ ꯆꯥꯏꯕꯤ ꯑꯗꯨ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯗ ꯑꯁꯤꯗ ꯆꯠꯂꯨꯒꯦ ꯐꯥꯎ ꯍꯥꯏꯔꯝꯗ ꯆꯠꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯂꯝꯗꯦ꯫ ꯆꯥꯏꯕꯤꯒ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯤ ꯊꯤꯗꯨꯅ ꯉꯥꯡꯅꯕ ꯃꯇꯥ ꯑꯔꯨꯕꯤꯒ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯔꯨꯕꯤꯅ "ꯆꯥꯏꯕꯤ, ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅ." ꯆꯥꯏꯕꯤꯅ "ꯑꯩꯗꯣ ꯋꯥꯃꯟꯈꯤꯗꯅ ꯇꯨꯝꯊꯔꯨꯔꯤ ꯈꯔ ꯀꯨꯏꯅ, ꯑꯗꯨꯒꯤꯅꯤ." "ꯅꯪꯕꯨ ꯐꯩꯖꯥꯎꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯥꯏꯅꯦ?" "ꯃꯥꯅ ꯇꯧꯔꯕꯁꯨ ꯃꯃꯥ ꯁꯤꯎ ꯌꯥꯗꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ, ꯑꯁꯤꯒ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩ ꯑꯗꯨꯝ ꯋꯥꯈꯤꯅꯤ꯫ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯅꯤꯡꯗꯦ꯫ ꯆꯥꯕꯒ ꯇꯨꯝꯕꯒ ꯈꯖꯤꯛꯀ ꯉꯥꯡꯂꯨꯔꯕꯗꯤ ꯀꯞꯇꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯔꯒꯅ ꯍꯦꯜꯂꯛꯀꯅꯤ." "ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯆꯥꯏꯕꯤ, ꯑꯩꯗꯤ ꯑꯩꯒꯤ ꯏꯅꯦꯝꯅꯦꯅ ꯑꯃ ꯂꯩꯔꯤꯕꯁꯤ, ꯑꯁꯤꯁꯦ ꯑꯩꯅ ꯃꯤꯅꯥꯏꯒꯨꯝꯅꯅꯤ ꯁꯤꯖꯤꯟꯅꯔꯤꯕꯁꯤ꯫ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯀꯣꯛ ꯇꯧꯍꯜꯂꯨ ꯀꯩꯅꯣ." "ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯃꯃꯥꯗ ꯊꯕꯛ ꯇꯧꯍꯜꯂꯤ ꯍꯥꯏꯗꯅ ꯉꯥꯡꯕꯗ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯣꯛ ꯑꯣꯠꯈꯥꯏꯌꯨ ꯀꯩꯗꯧꯔꯒꯦ?" "ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯆꯥꯏꯕꯤꯅꯤꯗꯅ, ꯇꯧꯗꯕꯒ ꯅꯠꯇꯦ, ꯑꯣꯠꯇꯧꯔꯤꯕꯅꯤ꯫ ꯂꯦꯝꯖꯥ ꯆꯥꯗꯨꯅ ꯍꯅꯨꯕꯤ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯦ ꯑꯩꯗꯤꯅꯦ ꯑꯣꯠꯂꯣ ꯍꯥꯏꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯁꯦ ꯈꯨꯕꯥꯛ ꯃꯅꯨꯡꯗꯅꯤ ꯊꯝꯂꯤꯕꯁꯦ꯫ ꯃꯃꯥꯒꯁꯦ ꯑꯩꯅ
ꯑꯩꯅ ꯑꯣꯠꯄꯗꯅꯦ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯁꯨ ꯈꯔ ꯅꯪꯗꯧꯅ ꯃꯇꯧ ꯇꯝꯕ ꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯈꯔ ꯑꯩꯒꯤ ꯏꯇꯧꯁꯦ ꯇꯝꯖꯧ ꯋꯥꯔꯦꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯅꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯂꯝꯃꯤ ꯏꯃꯥ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯏꯃꯥ ꯂꯩꯃꯅ ꯀꯩꯗꯧꯔꯒꯦ ꯏꯃꯧꯏꯕꯦꯝꯃ ꯍꯜꯂꯛꯄꯒ ꯏꯁꯧ ꯂꯥꯡꯂꯤꯕ ꯑꯗꯨꯕꯣ ꯑꯩꯒꯤꯁꯦ ꯂꯪꯗꯅ ꯂꯥꯡꯉꯤꯕ꯭ꯔꯣ ꯍꯥ ꯃꯁꯤ ꯏꯃꯥꯅ ꯂꯥꯡꯍꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯕ ꯀꯩꯗꯧꯒꯦ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤꯁꯦ ꯍꯥ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦꯅꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯁꯨ ꯊꯕꯛ ꯇꯧꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯅꯦ ꯏꯁ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯪꯅ ꯍꯥ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯊꯕꯛꯅꯦ ꯍꯥꯏꯒꯦꯔꯣ ꯌꯥꯔꯦꯁꯦ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯗꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯆꯪꯉꯣ ꯀꯔꯤ ꯍꯧꯖꯤꯛꯇꯗ ꯊꯕꯛ ꯐꯕ ꯁꯥꯔꯤꯕꯅꯤꯅꯦ ꯌꯥꯔꯦ ꯃꯤꯅꯥꯏ ꯑꯩ ꯍꯟꯖꯔꯛꯑꯕꯅꯤꯅꯅꯦ ꯇꯧꯖꯔꯨꯔꯒꯦ ꯃꯄꯨꯅꯤꯅ ꯐꯝꯗꯨꯅ ꯂꯩꯕꯤꯍꯧꯔꯣ ꯂꯩꯃ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯗꯦ ꯈꯟꯅ ꯃꯆꯥꯅꯨꯄꯤꯒꯨꯝ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯃꯧ ꯑꯁꯤꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯖꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯧꯅ ꯃꯥꯕꯨ ꯑꯣꯠꯄ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕ ꯆꯩꯕ ꯑꯁꯤ ꯃꯍꯥꯛ ꯇꯥꯕ ꯉꯝꯖꯗꯦ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯅꯔꯨꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕꯗꯨ ꯄꯥꯝꯗꯕꯒꯤ ꯇꯨꯃꯤꯟ ꯌꯥꯅꯕ ꯑꯗꯨꯝ ꯆꯠꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯆꯠꯈꯤꯕꯒ ꯏꯁꯧ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯆꯩꯕꯤꯅ ꯏꯃꯥ ꯀꯔꯤꯅꯣ ꯀꯥ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯁꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯂꯩꯃ ꯀꯥ ꯃꯅꯨꯡꯗꯒꯤ ꯈꯨꯝꯃꯛꯏ ꯃꯧ ꯏꯃꯥꯁꯦ ꯋꯥꯏ ꯇꯩꯔꯤꯅꯦ ꯋꯥꯏ ꯇꯩꯕꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯇꯩꯅꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯑꯩꯒꯤ ꯀꯥꯗꯨꯃꯁꯨ ꯍꯦꯛ ꯌꯥꯎꯔꯝꯃꯣ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯇꯧꯅꯤꯗ ꯍꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡ ꯐꯩꯖꯥꯎ ꯑꯗꯨ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯆꯥꯏꯕꯤꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯂꯨꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯗꯤꯗ ꯇꯩꯊꯣꯛꯅ ꯆꯪꯉꯛꯑꯝꯃꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯅꯨꯄꯥ ꯇꯨꯝꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯩꯖꯥꯎ ꯍꯤꯞꯊꯅ ꯈꯨꯝꯂꯛꯏ ꯇꯨꯝꯃꯒꯦ ꯋꯥꯔꯦꯅꯦ ꯏꯁꯥꯁꯦ ꯍꯌꯦꯡꯁꯨ ꯉꯟꯅ ꯑꯃꯨꯛ ꯊꯕꯛ ꯆꯠꯇꯕ ꯌꯥꯔꯣꯏꯗꯣꯔꯤ ꯑꯩꯅꯗꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯈꯜꯂꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯌꯦꯡ ꯍꯥꯏꯗꯨꯁꯨ ꯑꯗꯨꯛ ꯃꯇꯝ ꯂꯩꯔꯣꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ ꯑꯇꯩ ꯋꯥ ꯅꯠꯇꯦꯗ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗꯅꯤ ꯏꯪꯈꯣꯜ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤ ꯃꯤꯡꯗ ꯑꯣꯟꯅꯕ ꯇꯧꯔꯁꯤ ꯏꯪꯈꯣꯜꯒꯤ ꯆꯦ ꯆꯥꯡꯗ ꯅꯪꯒꯤ ꯃꯤꯡꯁꯨ ꯌꯥꯎꯗꯦ ꯑꯩꯒꯤꯁꯨ ꯌꯥꯎꯗꯦ ꯀꯔꯤ ꯋꯥꯅꯣ ꯅꯪꯒꯤꯗꯨꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯪꯈꯣꯜꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯪꯒꯤ ꯃꯤꯡꯗ ꯑꯣꯟꯅꯕ ꯇꯧꯁꯤ ꯀꯅꯥꯅ ꯇꯝ ꯉꯝꯒꯦ ꯅꯃꯥꯁꯤꯅ ꯏꯪꯈꯣꯜ ꯑꯁꯦ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯈꯔ ꯌꯣꯟꯊꯣꯛꯈ꯭ꯔꯕꯗꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯋꯥꯔꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯇꯨꯝꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯗꯣ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯇꯨꯝꯃꯁꯤ ꯊꯦꯡꯉꯤ ꯑꯁ ꯅꯨꯄꯥ ꯇꯨꯝꯃꯣ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯇꯥꯈꯣ ꯑꯗꯨꯒ ꯇꯨꯝꯒꯦ ꯅꯨꯄꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯗꯧꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯃꯤꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯃꯤꯡꯗꯕꯨ ꯂꯩꯔꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯌꯥꯝ ꯀꯔꯥꯝꯒꯅꯨ ꯀꯩꯁꯨ ꯂꯩꯇꯕꯗ ꯀꯜꯂꯛꯄ ꯌꯥꯝꯅ ꯐꯥꯎꯕꯁꯦ ꯐꯠꯇꯕꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯅꯪꯅ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯁꯦꯝꯗꯣꯛꯎ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯂꯨꯅ ꯇꯧꯁꯤꯀꯣ ꯐꯩꯖꯥꯎꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯆꯥꯏꯕꯤ ꯁꯥꯎꯅ ꯂꯩꯍꯧꯔꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯥꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏꯔꯦꯗ ꯑꯩꯅ ꯄꯥꯝꯂꯤꯁꯤ ꯊꯨꯡꯗ꯭ꯔꯤ ꯐꯥꯎ ꯑꯣꯠꯄꯗꯤ ꯌꯦꯡꯉꯣ ꯑꯩꯅꯗꯤ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯤꯡ ꯑꯣꯟꯁꯤꯜꯂꯕꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯅꯤ ꯈꯜꯂꯤꯕ ꯏꯪꯈꯣꯜ ꯈꯔ ꯑꯃꯁꯨ ꯌꯣꯟꯊꯣꯛꯑꯅꯤ ꯏꯄꯥꯝꯒꯤ ꯌꯨꯝ ꯁꯥꯅꯕ ꯇꯧꯔꯤꯁꯤꯗ ꯁꯦꯟ ꯄꯤꯒꯦ ꯈꯟꯕꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯇꯧꯗꯅꯗꯤ ꯇꯣꯛꯂꯣꯏꯗ ꯅꯨꯡꯉꯥꯏꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯅꯣꯡꯃꯗꯤ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ ꯆꯌꯣꯜ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯃꯁꯨ ꯃꯃꯧꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯕꯅ ꯃꯆꯥꯅꯨꯄꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯅ ꯏꯕꯨꯡꯉꯣ
ꯐꯩꯖꯥꯎ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯐꯩꯖꯥꯎꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯏꯆꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯏꯁꯨꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯛꯂꯅꯤ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯆꯥꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯣꯏ ꯌꯨꯝꯐꯝ ꯑꯁꯤ ꯅꯄꯥꯕꯨꯡꯅ ꯏꯆꯥꯒꯤꯅꯦ ꯍꯥꯏꯅ ꯅꯃꯥ ꯑꯩꯗ ꯁꯤꯟꯅꯔꯝꯕꯅꯤ ꯌꯨꯝ ꯑꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯁꯥꯔꯝꯕꯅꯤ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯦ ꯏꯃꯥꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯅꯤ ꯍꯥꯏꯕꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜꯒꯤ ꯆꯦ ꯆꯥꯡ ꯄꯨꯝꯕ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯏꯆꯥꯗ ꯃꯐꯝ ꯈꯪꯅ ꯁꯤꯟꯅꯔꯒꯦ ꯏꯃꯥ ꯅꯆꯥꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯥꯛꯐꯝ ꯊꯣꯛꯄ ꯈꯪꯗꯕ ꯌꯥꯗꯕꯗꯨꯗꯤ ꯇꯥꯛꯄꯤꯌꯨ ꯆꯦ ꯆꯥꯡꯗꯨꯁꯨ ꯑꯗꯨꯝ ꯏꯃꯥꯗ ꯊꯝꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯗꯅ ꯏꯪꯈꯣꯜ ꯌꯦꯟꯊꯣꯛꯅꯅꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯆꯥꯏꯕꯤꯗꯨ ꯊꯣꯡꯃꯔꯣꯝꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯅꯨꯄꯥ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ ꯌꯥꯝꯅꯀꯣ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ ꯅꯨꯄꯥ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ ꯈꯔ ꯈꯔ ꯋꯥꯈꯜ ꯇꯥꯅꯁꯤ ꯑꯔꯦꯝꯕꯗꯅꯦ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯆꯪ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯆꯥꯏꯕꯤ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯆꯦ ꯆꯥꯡꯗꯣ ꯑꯗꯨꯝ ꯅꯆꯥꯅꯨꯄꯥꯗꯨ ꯁꯤꯟꯅꯕꯤꯔꯣ ꯀꯩ ꯀꯥꯟꯗꯒꯦ ꯍꯟꯅꯨꯔꯐꯥꯎ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯤꯗꯨꯕꯣ ꯐꯩꯖꯥꯎꯅ ꯆꯩꯊꯠꯂꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪ ꯀꯥ ꯍꯦꯟꯒꯅꯨꯀꯣ ꯑꯩꯅ ꯁꯨꯝ ꯇꯞꯊꯕꯁꯤꯗ ꯅꯪꯅꯦ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯩꯖꯕꯅꯤ ꯂꯩꯃ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯧꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤꯗ ꯌꯥꯔꯤꯁꯤ ꯀꯩꯁꯨ ꯂꯩꯇꯕꯁꯤꯗ ꯃꯤ ꯇꯥꯅꯕ ꯂꯥꯎꯅꯕ ꯍꯧꯅꯗꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯏꯪꯈꯣꯜꯒꯤ ꯆꯦꯗꯨ ꯁꯤꯟꯅꯔꯒꯦ ꯆꯥꯏꯕꯤꯗꯤ ꯏꯪꯈꯣꯜꯒꯤ ꯆꯦ ꯄꯤꯔꯒꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯔꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯦ ꯑꯣꯏꯅ ꯃꯅꯦꯝꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤ ꯐꯩꯖꯥꯎꯅ ꯏꯃꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯏꯃꯥꯅ ꯁꯤꯜꯂꯤꯁꯦ ꯏꯆꯥꯒꯤ ꯐꯅꯕꯅꯤ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯏꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯔꯜ ꯑꯁꯤ ꯀꯥꯎꯊꯣꯛꯀꯦ ꯌꯣꯟꯊꯣꯛꯀꯦ ꯅꯤꯡꯒꯅꯨꯀꯣ ꯃꯁꯤꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯃꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯅꯔꯜ ꯄꯨꯝꯕ ꯏꯁꯣꯒꯤ ꯃꯨꯛ ꯄꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯅꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯇꯥꯟꯕ ꯌꯥꯕ ꯅꯔꯜ ꯀꯌꯥ ꯇꯥꯟꯁꯤꯜꯂꯧ ꯀꯥ ꯍꯦꯟꯕ ꯏꯁꯥ ꯁꯣꯛꯄꯗꯤ ꯇꯧꯒꯅꯨ ꯍꯣꯏ ꯏꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯏꯕꯤ ꯑꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯆꯥꯏꯕꯤꯒꯤ ꯃꯃꯥ ꯑꯄꯥꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯔꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ ꯏꯆꯥ ꯂꯥꯛꯏꯗꯅ ꯀꯥꯔꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯏꯃꯥꯅ ꯎꯄꯨꯒꯤ ꯐꯤꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯆꯥꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯤ ꯀꯥ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥ ꯐꯝꯃꯤꯟꯅꯗꯨꯅ ꯑꯄꯥꯕꯤꯅ ꯏꯆꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯏꯃꯥꯁꯨ ꯀꯝꯗꯧꯔꯤꯒꯦꯅ ꯍꯪꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯃꯥꯗ ꯋꯥ ꯑꯃꯁꯨ ꯇꯥꯅꯅꯤꯡꯕ ꯀꯔꯤ ꯋꯥ ꯇꯥꯅꯁꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯏꯃꯥꯅ ꯑꯩꯈꯣꯏꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯁꯥꯗꯣꯛꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯅꯤ ꯏꯆꯥꯕꯨ ꯁꯦꯟ ꯂꯩꯔꯕ꯭ꯔꯣ ꯂꯩꯇꯦꯗ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯏꯪꯈꯣꯜꯒꯤ ꯆꯦ ꯆꯥꯡꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯂꯩꯔꯦ ꯑꯗꯨꯗꯣ ꯑꯩꯅ ꯇꯧꯔꯒ ꯂꯝ ꯃꯆꯦꯠ ꯑꯃ ꯃꯈꯣꯏꯗ ꯇꯥꯛꯇ ꯌꯣꯜꯂꯁꯤ ꯑꯗꯨꯒꯤ ꯁꯦꯟꯗꯨꯒ ꯏꯃꯥꯅ ꯈꯔ ꯍꯥꯞꯄꯣ ꯑꯗꯨꯒ ꯌꯨꯝꯁꯤ ꯁꯥꯅꯕ ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯁꯨ ꯍꯌꯦꯡ ꯋꯥꯏ ꯏꯆꯥꯅ ꯁꯤꯗ ꯂꯥꯛꯄꯗꯁꯨ ꯃꯥꯏ ꯑꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯏꯆꯥꯒꯤꯁꯨ ꯀꯥ ꯇꯣꯉꯥꯟꯅ ꯑꯆꯧꯕ ꯑꯃꯁꯨ ꯍꯥꯞꯇꯣꯔꯤꯕꯅꯤ ꯏꯃꯥꯅ ꯁꯤꯜꯂꯤꯁꯤ ꯌꯥꯎꯅꯦ ꯃꯧꯅ ꯊꯟꯇ ꯑꯣꯏꯔꯕꯁꯨꯅꯦ ꯂꯣꯏꯅꯃꯛꯁꯨ ꯄꯥꯏꯁꯤꯟꯒꯗꯕꯅꯤ ꯍꯣꯏꯕ ꯏꯃꯥ ꯅꯄꯨꯔꯣꯏꯕꯗꯣ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯍꯜꯂꯨ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯗ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯑꯩꯒꯤ ꯋꯥ ꯏꯜꯂꯤꯔꯥ ꯏꯟꯗ꯭ꯔꯤꯔꯥ ꯈꯪꯗꯕ ꯑꯃ ꯇꯧꯔꯤ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯊꯦꯝꯃꯨ ꯊꯦꯝꯕꯗ ꯍꯩ ꯃꯃꯥꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯑꯣꯠꯂꯨꯅꯨ ꯅꯨꯡꯁꯤꯕ ꯁꯥꯎ ꯃꯥ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯄꯦꯟꯈꯩ ꯑꯣꯠꯂꯨ ꯏꯆꯥꯁꯤꯗꯤ ꯗꯣ ꯑꯩꯗꯤ ꯃꯈꯣꯏ ꯃꯃꯥꯒꯤ ꯁꯛꯁꯦ ꯍꯦꯛ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯅ ꯍꯥꯜꯂꯤ ꯃꯆꯥꯅꯨꯄꯥ ꯂꯩꯔꯒꯅ ꯄꯦꯠꯊ ꯁꯤꯟꯅꯗꯣꯏꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯏꯜꯂꯒ ꯆꯠꯂꯤ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯤꯕ ꯅꯠꯇꯦ ꯇꯞꯅ ꯇꯞꯅ ꯊꯦꯝꯃꯨ ꯅꯨꯄꯤꯅ ꯊꯦꯝꯕꯗ ꯆꯠꯇꯕ ꯅꯨꯄꯥ ꯂꯩꯇꯕꯅꯤ ꯅꯪꯅ ꯍꯩꯁꯤꯡꯕ ꯋꯥꯠꯄꯅꯅꯤ
Mama masu angakpa mamani. Machada aphaba pautak pibagi mahutta migi imong kainabani silliba. Namit asimasu hokri mathangi numitani. Isawga loina duna lairaba chaibidi manemdo onchinduna ngangli. Thakka khangba mi nate. Manem asida thogalon machet amata yaudanani ngang sakliba. Hai, 𝗪𝗵𝗁! Nang si 𝗥𝗲𝗵 marol ama khangjiba. Thabak khara sida ta 𝗧𝗵𝗵 hek ngangnei. 𝗪𝗏𝗶 imasu tawribasidi thuna tawbadi isaga solakbaga ngamde. Ima dum tapna tawsilake. Yaruye, thabakpu pathabotana kana tawnage. Aise thabak amasu chatkadoribani. Aduna imana si tawribase loibaga aigi phi amotpa leiribasingse loina sudomo. Ai khandoga thanamge. 𝗙𝗵 asi hairamaga chatki 𝗪𝗵𝗁 thana. Masira imau phanglaga nungaigani khalluba. Imau laklaga seva tawbirani nungaina leiminagani khalluba. Masigidamaktara 𝗪𝗏 onthoknasu wakhal thelidako. Nangna khalliba pumba nangna haidrabasu pumnamak ihakti khangi. 𝗪𝗏 aishu nangi nanakta lakningli. Nangdi awaba yauda namaugi michei khangda nungaina leiramgani ko. Aibu uba ngamlibro. Kuiraruye aishu nangi nanakta lakdaniye. Nungthil aduda 𝗙𝗵 mahaki mapamromda leiba 𝗧𝗵𝗍𝗍 𝗪𝗵 laklammi. Khura leitabro. 𝗪𝗭 mi ama kaubagi khonchel tai haina thoraklammi. ꯍꯩꯃ ꯅꯪꯕꯨ ꯆꯥꯏꯕꯤ ꯅꯠꯇ꯭ꯔꯅꯦ? Mani khura. ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯂꯥꯎꯅꯤ ꯀꯔꯧꯅꯤ. 𝗙𝗵 kakhatuna phida thariba aduda phamthei. ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ? Khura, aido aikhoi nupa mayumgi ingkhol machet amata yonge tawba. Aduda khurana oina lawbiyu haidana haige lakjaribani. ꯌꯥꯏꯗ ꯑꯗꯨꯒꯤꯕꯨꯗꯤ. ꯑꯗꯣ ꯀꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯂꯝꯅꯣ? Ka hena chawrubagi wadi nate khura. Khuragi sumangse swai phau chawgadra khale. Aina yoninglibasi. ꯑꯣ ꯆꯦ ꯆꯥꯡꯗꯤ ꯁꯨꯅ ꯂꯩꯕ꯭ꯔꯣ? Adugidi leye khura. Aikhoi hojik leinaribi ingkhonche asigi machet amani. Aina yonge haijarise. ꯃꯤꯡꯗꯤ ꯀꯅꯥꯗ ꯑꯣꯜꯂꯕ? Aigi nupagida leye. ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯕꯛꯁꯤ ꯇꯧꯁꯤꯒꯦ? ꯅꯣꯡꯃ ꯆꯪꯕ ꯅꯠꯇꯦ ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯔꯁꯤꯔꯣ? Adudi khura kari changani ingkhon yonbase. ꯀꯔꯤꯕꯨ ꯆꯪꯂꯨꯅꯤ ꯍꯥꯏꯒꯦ? ꯀꯔꯤꯁꯨ ꯆꯪꯂꯣꯏ. ꯆꯪꯒꯗꯕ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯏꯪꯈꯣꯜꯒꯤ ꯄꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯑꯗꯨ ꯆꯪꯒꯅꯤ. ꯑꯗꯨꯒ ꯂꯝ ꯑꯗꯨ ꯀꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯍꯥꯏꯅ ꯑꯣꯜꯂꯒ ꯑꯃꯨꯛ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯦꯟ ꯑꯗꯨ ꯂꯦꯞꯀꯅꯤ. ꯃꯁꯤ ꯃꯉꯥꯏꯗꯅ. Khura aduda luribase. Aigi nupadadi wafamse khanghaningdaba aduna tawbani. 𝗪𝗏 ngahek wakhal muna khalli. 𝗙𝗵di yaraklaroi khanna yanaba wa kaya hairi. 𝗙𝗵ꯒꯤ mataw aduda 𝗪𝗏ꯁꯨ nungaitraduna. ꯍꯣꯏ ꯅꯪꯅ ꯍꯥꯏꯃꯟꯕꯁꯤꯗ ꯑꯩꯁꯨ ꯌꯥꯗꯕ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯕꯛ ꯑꯁꯤ ꯇꯧꯁꯦꯕ? Khura ai numitto hojikte haiba ngamjadre. Makhoina yumda leitaba matamda tawgadoini. Aduna aido tawgadaba numituda khara ngana laaga paudo hek haijarage. ꯑꯣ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯣ. 𝗙𝗵 wakhal yamna nungaina mayumda halaklammi. Nongmadi hauki. 𝗙𝗵 mana ninglibasi kairadra hainasu yamna pakhatlammi. Sumaina sum leithokpana kanaroi. Imase sum yumda lengdana dum lei. Adu oirabadi ma leirabasu leina ai tawdaba yadre. Mangondana ai wa ama hekta ngamnaba haikra loire. 𝗙𝗵 adu asi khanna 𝗪𝗏ꯒꯤ manakta chattuna hairure. Nungthilda 𝗪𝗏ꯁꯨ laklammi. Maningromda chattuna 𝗪𝗏ꯒ 𝗙𝗵ꯒadu lamgi matangda wari tawri. Makhoi anina wari sannaraga thorakpada ꯂꯩꯃꯒꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯂꯩꯃꯅ ꯃꯧ ꯃꯥꯕꯨ ꯀꯅꯥꯅꯣ? ꯆꯥꯏꯕꯤ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯏ. ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯈꯨꯔꯥꯅꯤ. ꯃꯅꯤꯡꯒꯤ ꯁꯣꯡꯖꯤꯜꯂꯤꯕꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯅꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯦꯡꯍꯜꯂꯝꯕꯅꯤꯗ. ꯑꯣ ꯑꯗꯣ ꯐꯃꯟꯈꯣꯗꯅ ꯆꯥꯒ ꯄꯤꯊꯛꯀꯣ. ꯌꯥꯅꯤꯗ ꯏꯃꯥ, ꯈꯨꯔꯥꯁꯨ ꯊꯕꯛ ꯂꯩꯍꯧꯋꯦ ꯍꯥꯏꯌꯦ.
ꯃꯥꯏꯃꯨꯠꯁꯨ ꯌꯥꯔꯅꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯊꯨꯅ ꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯆꯤꯡꯅꯕꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯏꯕꯤꯅ ꯂꯝ ꯃꯇꯦꯛ ꯈꯔ ꯃꯩꯃꯨꯗ ꯌꯣꯟꯊꯣꯛꯇꯨꯅ ꯃꯄꯥꯝꯗ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏ ꯑꯗꯨꯗ ꯆꯥꯏꯕꯤꯗꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯈꯠꯂꯛꯏ꯫ ꯅꯨꯄꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯗꯨꯝ ꯏꯁꯧꯗ ꯇꯧꯔꯒ ꯂꯩꯔꯤꯁꯦ? ꯉꯝꯗ꯭ꯔꯦꯕ, ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ? ꯅꯃꯥꯁꯤꯅ ꯐꯝꯖꯥ ꯆꯥꯔꯒ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯒꯅꯤ ꯈꯪꯗ ꯂꯩꯔꯤꯕꯁꯤ ꯎꯕꯤꯗꯕ꯭ꯔꯣ? ꯈꯔꯁꯨ ꯍꯥꯏꯕꯤꯌꯨꯗꯅ, ꯑꯩꯅꯇ ꯂꯣꯏꯅ ꯇꯧꯒꯅꯤ ꯂꯩꯕ꯭ꯔꯣ? ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯑꯍꯜꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯃꯁꯥ ꯁꯣꯜꯂꯕꯁꯤꯗ ꯀꯔꯤ ꯃꯇꯦꯡꯅꯣ ꯅꯪꯅ ꯄꯥꯡꯍꯟꯅꯤꯡꯉꯤꯁꯦ? ꯑꯣ, ꯃꯁꯥ ꯁꯣꯜꯂꯦ ꯑꯍꯜ ꯑꯣꯏꯔꯦꯕ, ꯆꯥꯛ ꯆꯥꯕꯗꯗꯤ ꯄꯨꯈꯝ ꯆꯥꯏꯅꯦ, ꯑꯗꯨꯗꯤ ꯃꯁꯥꯁꯦ ꯉꯝꯃꯦ ꯍꯥꯏꯕ꯭ꯔꯣ? ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯨꯄꯥ, ꯑꯩꯒꯤ ꯋꯥꯁꯤ ꯈꯔ ꯇꯥꯎ, ꯅꯠꯇ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯄ ꯂꯩꯔꯣꯏ꯫ ꯑꯩ ꯊꯕꯛ ꯊꯦꯡꯉꯤ, ꯐꯖꯅ ꯂꯩꯔꯝꯃꯨ, ꯃꯤ ꯃꯃꯥꯡꯗ ꯈꯠꯅꯒꯅꯨ, ꯑꯩ ꯏꯀꯥꯏꯀꯣ꯫ ꯍꯣ, ꯑꯩꯅ ꯅꯣꯡꯃꯗ ꯈꯠꯅꯕ ꯍꯧꯖꯗꯤꯌꯦ, ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯨ ꯁꯥꯎꯒꯠꯂꯤ꯫ ꯆꯥꯏꯕꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯐꯩꯖꯥꯎꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏ ꯑꯣꯏꯕꯒ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯃꯊꯧ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯆꯥꯏꯕꯤꯁꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯩꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯥꯏꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯃꯅꯦꯝꯕꯨ ꯌꯦꯡꯁꯤꯟꯖꯕꯒ ꯃꯥꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯊꯕꯛ ꯈꯨꯗꯤꯡ ꯃꯅꯦꯝꯗ ꯊꯧꯗꯥꯗꯨꯅꯇ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯁꯨ ꯑꯗꯨꯝ ꯄꯥꯎꯈꯨꯝꯁꯤ ꯁꯤꯗꯨꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯂꯩꯃꯗꯤ ꯃꯁꯨ ꯎꯒꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯗ ꯑꯋꯥꯕ ꯊꯕꯛꯀ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯃꯧꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛꯇꯤ꯫ ꯆꯥꯏꯕꯤ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯦꯝꯕꯨ ꯂꯥꯛꯇꯨꯅ ꯀꯧꯕ ꯍꯧꯔꯛꯏ꯫ ꯏꯃꯥ! ꯏꯃꯥ! ꯂꯩꯃ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯧꯅ ꯀꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯄꯥꯈꯠꯆꯅ ꯇꯧꯔꯝꯂꯤꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯃꯧꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ? ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥ ꯀꯧꯔꯤꯗꯨꯕꯣ? ꯑꯁ, ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯀꯩꯀꯥꯁꯦ ꯑꯝꯇ ꯏꯃꯥꯅ ꯁꯨꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯥꯁꯤꯁꯨ ꯃꯣꯠꯄꯗ ꯋꯥꯏꯒ ꯑꯝꯇ ꯍꯥꯟꯅ ꯇꯩꯊꯣꯔꯛꯑꯣ, ꯑꯩꯒꯤ ꯑꯃꯣꯠꯄ ꯐꯤ ꯈꯔꯁꯨ ꯂꯩ, ꯁꯤꯃꯒ ꯁꯨꯗꯣꯛꯄꯤꯔꯛꯑꯣ꯫ ꯍꯣꯏ, ꯏꯃꯥ ꯁꯨꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦꯅꯦ, ꯅꯪꯕꯨ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ, ꯂꯥꯛꯑꯣ, ꯏꯃꯥꯅ ꯊꯤꯕ ꯍꯧꯔꯝꯂꯕꯅꯤ, ꯅꯪꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯏꯃꯥ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒꯦ꯫ ꯆꯥꯏꯕꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯗꯤ ꯃꯁꯥꯗꯨ ꯃꯌꯥꯡꯕꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯕꯅꯤ, ꯆꯥꯕ ꯊꯛꯄꯁꯨ ꯆꯥꯡ ꯀꯌꯥ ꯅꯥꯏꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯆꯥꯏꯕꯤꯒꯤ ꯃꯃꯥ ꯑꯄꯥꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯆꯥꯏꯕꯤ, ꯏꯃꯥ ꯂꯥꯛꯏꯌꯦ꯫ ꯂꯩꯃꯅ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ, ꯍꯩꯃꯥ, ꯏꯅꯥꯎ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯀꯥꯔꯣ꯫ ꯑꯄꯥꯕꯤꯁꯨ ꯑꯐꯕ ꯃꯇꯧ ꯎꯠꯇꯨꯅ, ꯍꯣꯏ ꯏꯆꯦ, ꯏꯕꯦꯝꯃꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ? ꯂꯩꯌꯦ, ꯃꯥꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯉꯣ꯫ ꯍꯣꯏ ꯏꯆꯦ, ꯆꯪꯉꯣ, ꯅꯃꯥ ꯅꯆꯥ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯁꯨ, ꯑꯩꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯃꯨꯛꯇ ꯄꯤꯊꯣꯛꯂꯨꯒꯦ, ꯀꯨꯏꯔꯛꯂꯣꯏ, ꯆꯥꯒ ꯊꯛꯈꯤꯁꯤꯀꯣ꯫ ꯍꯣꯏ꯫ ꯑꯄꯥꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ, ꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯏꯅꯦ ꯅꯪꯕꯣ, ꯏꯃꯥꯅ ꯂꯥꯛꯏꯒꯁꯦ ꯑꯃꯇ ꯇꯥꯗ꯭ꯔꯕꯔꯣ? ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯆꯥꯏꯕꯤ ꯃꯃꯥ ꯑꯄꯥꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯑꯣꯟꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯤ, ꯀꯧꯕꯁꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯄꯥꯕꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯀꯨꯏꯗ꯭ꯔꯤꯗ, ꯂꯥꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯏꯆꯥꯕꯨ ꯏꯁꯥꯒ ꯀꯩꯗꯧꯒꯦ? ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ ꯏꯃꯥ, ꯊꯕꯛ ꯄꯨꯝꯕ ꯏꯅꯦꯝꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ꯫ ꯑꯩꯒꯤ ꯍꯥꯏꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯁꯤꯗꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯃꯥ꯫ ꯇꯧꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ, ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯔꯨꯝꯕꯒ ꯊꯥꯡꯕ ꯌꯥꯕ ꯅꯠꯇꯦ, ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ, ꯈꯖꯤꯛꯇꯪꯗꯅꯦ ꯍꯦꯛꯇ ꯁꯣꯏꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩꯅ ꯏꯅꯦꯝ ꯑꯁꯦ ꯑꯣꯠꯄꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯑꯩꯈꯣꯏ ꯅꯨꯄꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯍꯥꯟꯅꯗꯤ ꯃꯃꯥꯁꯤꯗ ꯈꯖꯤꯛ ꯊꯕꯛ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯆꯩꯗꯣꯏꯗ ꯇꯧꯕꯅꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ ꯁꯤꯗꯤ, ꯁꯦ, ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯥꯅꯕ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯑꯍꯥꯎꯕ ꯆꯥꯗꯧꯅꯤ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯆꯥꯏꯗ, ꯑꯩꯁꯦ ꯅꯣꯏꯁꯨ ꯅꯣꯏꯈꯠꯂꯗ꯭ꯔꯅꯤ ꯏꯃꯥ? ꯍꯥꯏꯒꯨꯝꯗꯅ ꯐꯅꯌꯥꯝꯕꯨ ꯅꯣꯏꯈꯠꯂꯦꯅꯦ ꯏꯆꯥꯁꯦ꯫ ꯑꯗꯣ ꯏꯃꯥ ꯋꯥ ꯍꯪꯒꯦ, ꯅꯪꯅ ꯏꯪꯈꯣꯜ ꯈꯔ ꯌꯣꯟꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯥꯅꯒ ꯈꯪꯈ꯭ꯔꯕꯣ, ꯈꯪꯗ꯭ꯔꯤꯕꯣ? ꯆꯥꯏꯕꯤ ꯃꯅꯦꯝ ꯇꯥꯈꯤꯅꯤ ꯈꯟꯅ ꯃꯃꯥꯗ, ꯏꯃꯥ, ꯏꯅꯦꯝꯅ ꯑꯃꯨꯛ ꯇꯥꯔꯒ ꯁꯥꯂꯥꯟ ꯆꯥꯔꯅꯤ, ꯑꯗꯨꯒꯤ ꯋꯥꯗꯣ ꯁꯤꯗ ꯁꯥꯟꯅꯔꯣꯏꯁꯦ꯫ ꯀꯩꯁꯨ ꯇꯥꯔꯣꯏꯗ,
ꯅꯅꯦꯝꯗꯣ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯃꯃꯥ ꯃꯆꯥ ꯂꯥꯂꯣꯡ ꯀꯌꯥꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯉꯛꯄ ꯃꯃꯥꯅꯤ, ꯃꯆꯥꯗ ꯏꯟꯁꯤꯟꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯜꯂꯤ꯫ ꯃꯁꯤꯗ ꯌꯥꯔꯤꯕ ꯃꯍꯥꯛꯁꯤꯁꯨ ꯃꯃꯥ ꯑꯁꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯇꯥꯔꯣꯏ꯫ ꯑꯄꯥꯕꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯗꯨ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯉꯛꯑꯝꯃꯤ꯫ ꯁꯥꯏꯕꯤꯗꯤ ꯀꯔꯤꯁꯨ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯝꯃꯣꯏ ꯈꯟꯅ, "ꯅꯨꯄꯥ, ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯟꯕꯤꯔꯛꯏꯅ?" ꯐꯩꯖꯥꯎ ꯃꯐꯤ ꯑꯗꯨ ꯍꯣꯡꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯋꯥ ꯉꯥꯡꯗꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯐꯨꯔꯛꯄ ꯑꯁꯤꯗ ꯆꯥꯏꯕꯤ ꯀꯔꯤꯅꯣ ꯈꯟꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯛꯏ꯫ ꯅꯪ ꯍꯧꯖꯤꯛꯃꯛꯅ ꯐꯤꯌꯣꯝꯗꯨꯅ ꯅꯄꯥꯝꯗ ꯆꯠꯈꯣ꯫ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ "ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ?" "ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ." "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕ?" "ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯨꯕ ꯉꯝꯒꯅꯤ? ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤꯅ ꯌꯨꯝꯗꯤ ꯅꯄꯥꯝꯗ, ꯑꯗꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." "ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ, ꯀꯅꯥꯅ ꯑꯩꯕꯨ ꯇꯥꯟꯕ ꯃꯇꯤꯛꯅꯣ?" ꯐꯩꯖꯥꯎ ꯍꯦꯟꯅ ꯁꯥꯎꯔꯛꯇꯨꯅ, "ꯍꯩ, ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯁꯤꯜꯂꯒ ꯏꯪꯈꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯏꯄꯥꯅ ꯑꯁꯨꯛ ꯋꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯇꯨꯡꯁꯤꯜꯂꯒ ꯋꯥꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯔꯝꯕ ꯏꯪꯈꯣꯜꯅꯤ꯫ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜꯅꯤ ꯃꯆꯥ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕ꯫ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯏꯪꯈꯣꯜꯒꯁꯨ ꯌꯣꯟꯕ ꯁꯥꯔꯤ꯫ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯁꯣꯛꯂꯣꯏ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯣꯟꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅ ꯀꯩ?" ꯏꯃꯨꯡꯗ ꯃꯆꯥ ꯃꯃꯧ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯂꯩꯃꯁꯨ ꯆꯪꯂꯛꯄꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯐꯩꯖꯥꯎꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯗꯨꯅ ꯆꯥꯏꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯒꯦ ꯇꯧꯏ꯫ ꯂꯩꯃ ꯆꯪꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯏꯃꯧ ꯑꯁꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯐꯠꯇꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯅꯤꯡꯉꯝꯃꯣꯏꯗꯕ." ꯐꯩꯖꯥꯎꯅ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯤꯃ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ, ꯃꯅꯦꯝꯗ ꯑꯣꯠꯄꯤ, ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯥꯗ ꯊꯝꯅꯤꯡꯕꯤ ꯃꯧ ꯑꯁꯦ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ?" ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ, ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯨꯗ ꯆꯥꯏꯕꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯐꯥꯎꯔꯕꯅꯤ꯫ ꯆꯥꯏꯕꯤ ꯃꯅꯦꯝꯗ, "ꯏꯃꯥ, ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ." ꯐꯩꯖꯥꯎꯅ, "ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯀꯔꯤꯒꯤ ꯉꯥꯛꯄꯤꯕꯅꯣ?" "ꯅꯨꯄꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯣꯏꯈꯤꯕꯅꯤ." "ꯌꯥꯝꯅ ꯉꯝꯃꯤꯅꯦ ꯅꯪꯁꯦ꯫ ꯂꯩꯃꯤꯟꯅꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯅꯄꯥꯝꯒꯤꯗ ꯌꯨꯝ ꯁꯥꯕ ꯉꯝꯂꯤꯕꯅꯤꯅꯦ ꯅꯪꯁꯦ." "ꯅꯨꯄꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯔꯔꯣꯏ." "ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯆꯌꯣꯜꯁꯤꯗ ꯅꯪꯅ ꯌꯣꯟꯊꯣꯛꯈꯤꯕ ꯂꯝ ꯑꯁꯦ ꯍꯟꯖꯤꯟꯒꯗꯕꯅꯤ꯫ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯃꯆꯦꯠ ꯑꯃꯗ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤ ꯉꯝꯗ꯭ꯔꯕ ꯑꯗꯨꯃꯛ ꯅꯄꯥꯝꯗ ꯅꯁꯥꯅ ꯈꯪꯅ ꯍꯟꯈꯤꯕ ꯌꯥꯅꯤ." ꯆꯥꯏꯕꯤꯁꯨ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯐꯠꯇꯦ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯃꯃꯥ ꯑꯄꯥꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯥꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯃꯥꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯊꯥꯕꯣꯡ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯏꯕꯤ ꯃꯀꯨꯝ ꯃꯊꯥ ꯌꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕꯒꯤ ꯃꯅꯤꯟ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯗꯨꯅ ꯂꯩꯃꯁꯨ ꯃꯁꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨ ꯃꯉꯥꯏ ꯐꯩꯖꯥꯎꯁꯨ ꯊꯕꯛꯀ ꯆꯠꯀꯅꯤ ꯈꯪꯗ꯭ꯔꯕꯅꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯕ ꯑꯁꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯏꯕꯤꯁꯨ ꯃꯅꯦꯝ ꯑꯣꯠꯈꯥꯏꯕꯤ ꯃꯧ ꯑꯣꯏꯔꯝꯕꯗꯒꯤ ꯃꯅꯦꯝ ꯅꯤꯡꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪ ꯉꯥꯛꯄꯤ ꯑꯣꯟꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫